ꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯃꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯦꯂꯣꯏꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯁꯥꯟꯅꯖꯕ ꯎꯃꯪ ꯋꯥꯃꯪꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯜ ꯑꯃꯗ ꯃꯆꯥ ꯃꯁꯨ ꯂꯩꯖꯗ꯭ꯔꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯍꯜ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯤ ꯋꯥꯈꯜ ꯈꯔ ꯆꯣꯏꯔꯦ꯫ ꯑꯍꯜ ꯑꯅꯤꯗꯣ ꯅꯨꯡꯇꯤꯒꯤ ꯆꯤꯡ ꯃꯥꯅ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯕ, ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯤꯕ ꯆꯠꯆꯩ꯫ ꯑꯍꯜ ꯑꯅꯤꯗꯨꯅ ꯋꯥꯖꯕ ꯑꯃꯗꯤ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯇꯧ ꯑꯗꯨ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯨꯅ ꯇꯠꯇꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗꯤ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯁꯣꯜꯂꯕ ꯃꯇꯧ, ꯅꯨꯡꯁꯤꯔꯕ ꯃꯑꯣꯡ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ, ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯑꯍꯜ ꯑꯅꯤꯗꯨ ꯁꯤꯡ ꯀꯣꯛꯊꯣꯛꯑꯝꯃꯝꯒ ꯄꯨꯕ ꯉꯝꯇꯈꯩ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯃꯆꯦꯝ ꯇꯔꯨꯛꯅ, "ꯑꯇꯣꯝꯕꯤ, ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯪꯂꯤꯗꯨꯕꯣ? ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤ." "ꯏꯆꯦ ꯍꯣꯏ ꯆꯠꯂꯝꯃꯣ, ꯑꯩ ꯑꯍꯜ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯂꯨꯒꯦ." "ꯏꯁ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯕ꯭ꯔꯥꯕꯨꯅꯦ, ꯅꯪ ꯎꯕꯗ ꯑꯍꯜ ꯑꯅꯤꯗꯣ ꯋꯥꯟꯊꯗꯅ ꯁꯤꯕꯅ ꯍꯥꯜꯂꯅꯤ꯫ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯇꯣꯝꯕꯤ, ꯃꯣꯏ ꯑꯩꯈꯣꯏꯒꯅꯦ ꯃꯥꯟꯅꯗꯦꯀꯣ." "ꯑꯁ ꯋꯥꯟꯊꯔꯣꯍꯦ, ꯑꯩꯁꯨ ꯈꯪꯉꯦ, ꯑꯩꯁꯨ ꯃꯣꯏꯗꯧꯅ ꯇꯥꯏꯕꯪ ꯃꯤ ꯁꯥꯔꯒꯅꯦ ꯆꯪꯗꯣꯏꯅꯤ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯍꯜ ꯑꯅꯤꯁꯤꯒꯤ ꯃꯇꯧ ꯑꯁꯤ." "ꯑꯇꯣꯝꯕꯤ, ꯊꯦꯡꯉꯦꯗ, ꯃꯝꯕꯅ ꯍꯥꯜꯂꯅꯤ ꯃꯤ ꯅꯪꯕꯣ꯫ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯦ?" ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯆꯦ ꯍꯣꯏꯒꯤ ꯋꯥ ꯇꯥꯗꯅ ꯆꯪꯈ꯭ꯔꯦ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ꯫ ꯍꯅꯨꯕꯅ, "ꯀꯅꯥꯅꯣꯅꯦꯍꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯗꯅ ꯆꯪꯂꯛꯂꯤꯁꯤꯕꯣ? ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ, ꯂꯥꯏꯔꯅꯤ ꯑꯁꯤꯒꯨꯝꯕꯕꯣ." "ꯃꯤꯠꯀꯥꯁꯦ ꯌꯥꯝ ꯁꯦꯡꯅ ꯎꯕ ꯉꯝꯗ꯭ꯔꯦꯗ ꯍꯅꯨꯕ ꯑꯩꯗꯤ." "ꯏꯕꯣ, ꯄꯨꯄꯨ, ꯀꯩꯗꯧꯔꯒꯦ ꯐꯝꯅ ꯂꯩꯔꯗꯤ? ꯁꯤꯡꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯕꯣ?" "ꯍꯣꯏ ꯏꯁꯨꯅꯨꯄꯤ, ꯅꯕꯣꯛ ꯑꯁꯦ ꯃꯀꯣꯛ ꯉꯥꯎꯋꯦꯅꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯅꯤ꯫ ꯑꯩꯅ ꯁꯤꯡꯁꯦ ꯊꯝꯂꯝꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯄꯨꯅꯤꯅꯅꯦ ꯑꯅꯝ ꯀꯟꯗꯅ ꯂꯩꯔꯤꯁꯤꯅꯤ." "ꯏꯕꯣ, ꯄꯨꯕ ꯉꯝꯗ꯭ꯔꯗꯤ ꯊꯝꯂꯝꯂꯨꯗꯅ." "ꯉꯁꯥꯏꯗꯩ ꯋꯥꯅ ꯊꯤꯖꯔꯒ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯑꯃꯨꯛ ꯊꯝꯃꯝꯒꯗ꯭ꯔꯣ? ꯄꯨꯗꯣꯏꯅꯤ, ꯉꯥꯛ ꯄꯣꯊꯥꯔꯒꯅꯦ ꯆꯤꯡꯂꯒ ꯑꯣꯏꯁꯨ ꯄꯨꯅꯤ." "ꯁꯤꯡꯁꯦ ꯄꯨꯅꯕ ꯄꯣꯊꯥꯕꯗꯅꯦ ꯑꯗꯨꯝ ꯄꯣꯊꯥꯈꯤꯅꯤꯀꯣ ꯍꯅꯨꯕꯤ ꯅꯪ? ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤꯅꯦ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯊꯝꯂꯝꯂꯒ ꯆꯠꯈꯤꯅꯤꯀꯣ." "ꯍꯣ ꯆꯠꯄꯤꯈꯣ, ꯅꯪꯗꯤꯅꯦ ꯑꯩ ꯁꯤꯕ ꯉꯥꯏꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯩ ꯁꯤꯔꯒꯅꯦ ꯃꯪꯂꯣꯝꯗ ꯑꯣꯏꯔꯝꯅꯤ." "ꯇꯥꯅꯤꯡꯗꯦꯅꯦꯍꯦ, ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯏꯁꯨ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ." "ꯄꯨꯄꯨꯒ ꯏꯕꯣꯛꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯋꯥꯔꯤꯒꯗꯤ꯫ ꯑꯗꯣ ꯏꯕꯣꯛꯀꯤ ꯁꯤꯡꯁꯦ ꯑꯩ ꯄꯨꯕꯤꯔꯝꯂꯒꯦ, ꯌꯨꯝ ꯀꯥꯏꯗꯅꯣ ꯍꯥꯏꯕꯤꯌꯨ." ꯑꯍꯜ ꯑꯅꯤꯗꯨꯅ, "ꯕꯦꯝꯃ, ꯅꯪꯕꯨ ꯄꯨꯕ ꯉꯝꯒꯗ꯭ꯔꯅꯦꯍꯦ? ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯥꯏꯗꯩ ꯂꯥꯛꯄꯅꯣ? ꯅꯁꯛꯁꯨ ꯐꯖꯩ, ꯆꯤꯡꯌꯥꯁꯤꯗꯕꯨ ꯀꯤꯗ꯭ꯔꯣ ꯅꯪꯕꯣ?" "ꯑꯩꯁꯦ ꯑꯩꯒꯤ ꯁꯅꯉꯥꯡꯕꯤ ꯑꯃ ꯍꯜꯂꯛꯇꯕꯗꯨꯗꯅꯦ ꯊꯤꯕ ꯁꯨꯝ ꯂꯥꯛꯄꯗ ꯁꯤ ꯌꯧꯔꯛꯏꯅꯦ꯫ ꯑꯩꯕꯨꯗꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯦ ꯄꯨꯄꯨ, ꯏꯕꯣꯛ, ꯑꯗꯣ ꯑꯩ ꯁꯤꯡꯁꯦ ꯄꯨꯔꯦꯀꯣ, ꯏꯕꯣꯛꯀ ꯄꯨꯄꯨꯒꯁꯨ ꯂꯥꯛꯑꯣ." ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯁꯤꯡꯗꯣ ꯏꯂꯥꯏ ꯂꯥꯏꯅ ꯊꯥꯡꯗꯨꯅ ꯄꯨꯏ꯫ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯏꯅꯩ꯫ ꯍꯦꯂꯣꯏ ꯃꯆꯦꯝ ꯇꯔꯨꯛꯇꯣ ꯑꯇꯣꯝꯕꯤꯒꯤ ꯅꯥꯀꯣꯡ ꯌꯧꯅ ꯋꯥꯔꯤ ꯁꯥꯔꯛꯂꯤ꯫ ꯂꯥꯞꯅ ꯑꯍꯜ ꯑꯅꯤꯗꯤ ꯇꯥꯗꯦ꯫ "ꯑꯇꯣꯝꯕꯤ, ꯑꯩꯈꯣꯏ ꯆꯠꯂꯝꯃꯒꯦꯀꯣ, ꯅꯪ ꯂꯥꯛꯑꯣꯀꯣ, ꯅꯪ ꯉꯥꯏꯕ ꯌꯥꯔꯔꯣꯏ." "ꯍꯣꯏ ꯏꯆꯦꯁꯤꯡ, ꯆꯠꯂꯦꯀꯣ, ꯑꯩꯈꯣꯏꯅꯦ ꯅꯪ ꯁꯦꯟꯅꯕꯁꯤꯅ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒ ꯃꯣꯏꯒꯗꯤ ꯃꯥꯟꯅꯗꯕꯅꯤꯀꯣ, ꯅꯪ ꯁꯤꯃꯗꯤ ꯀꯥꯎꯅꯨ." ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒ ꯑꯍꯜ ꯑꯅꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯜꯂꯕ ꯌꯨꯝ ꯑꯗꯨ ꯎꯔꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯝꯁꯨ ꯃꯝꯂꯦ꯫ ꯑꯍꯜ ꯑꯅꯤꯗꯨꯅ ꯃꯩ ꯆꯥꯎꯅ ꯍꯧꯋꯤ꯫ ꯃꯩꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯍꯅꯨꯕꯅ, "ꯀꯩꯗꯧꯔꯒꯦ ꯏꯁꯨꯕꯣ? ꯃꯝꯁꯨ ꯃꯝꯂꯦ, ꯅꯪꯒꯤ ꯁꯟꯗꯨꯁꯨꯅꯦ ꯐꯪꯗ꯭ꯔꯦ, ꯅꯪꯕꯨ ꯌꯨꯝꯗ ꯍꯟꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ? ꯉꯁꯤꯗꯤꯅꯦ ꯄꯨꯄꯨꯒ ꯏꯕꯣꯛꯍꯣꯏꯒ ꯂꯩꯔꯁꯤꯗꯅ,
ꯍꯌꯦꯡꯗꯣ ꯉꯟꯅꯅꯦ ꯅꯪꯒꯤ ꯁꯟꯗꯨꯁꯨ ꯊꯤꯔꯁꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗꯁꯨꯅꯦ ꯅꯕꯣꯛꯀ ꯏꯕꯥꯅꯤꯅꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒꯦ ꯐꯨꯕꯤ ꯆꯩꯕꯤꯗꯅꯕꯀꯣ ꯑꯗꯣ ꯏꯁꯨ ꯅꯨꯄꯤꯕꯨ ꯂꯥꯞꯅ ꯂꯩꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯣ ꯄꯨꯄꯨ ꯑꯩꯗꯤ ꯃꯩꯁꯦ ꯌꯥꯝ ꯀꯤꯌꯦ ꯃꯁꯤ ꯍꯅꯨꯕꯁꯦ ꯃꯁꯤꯅ ꯍꯧꯕ ꯃꯩ ꯁꯤꯟꯅꯕ ꯂꯥꯡꯃꯩ ꯊꯥꯕꯒ ꯍꯦꯛ ꯃꯥꯟꯅꯩ ꯈꯔ ꯇꯞꯅ ꯊꯥꯕꯤꯕ ꯌꯥꯗ꯭ꯔꯣ 이수 누비세 기분에 로이레 와니 용가세 로이나 잡고 다래 해 하누비 마이치디네 낭나 타라가 거리노 마시 마고 어세 싸브라 가이노 하누 당다네 나밤 명리고 낭 이스 레이디바 유미 코시나 이 밤다니네 해 낭기 할가이나네 탐마마네나 칼리버 사록다나 하누바 낭오이나네 따돌라가네 이수 누비시가 레우사니코 야레세 낭나네 사관바 시나바고 하누비 이수누비세 짝라나니 통노바 떠라시세 헬로야 또미디 아할 아니디게 마타우도 우라가 아듬 녹드나 레이 하누비나 이수누비세 이바니기 마타우시다 아듬 녹라가 레이네 마삭나가 파자바네 이수누비기 라이마나 마삭세 우바다네 이뭉가세 ngaane ngaale ngaane hauzik hanubi nang mai sing wathaladine aina hauzik ngaani banang karino hanuba nathanta amu murum soridana asum na moi humdu ahing duma hara hura noktena lelami nongalam daida hello yatomina ka adubu magi sakti sizna duna yamna phajana loisin birami cha esang su loisin birami maning maya pumbasu loina sengtoklami magi sakti siznaduna ahal aniduna hawgalakpada yumdo pungono lamba dalamba duda fajarambada ubada oh hanuba ibani se siraba malini he leirame ne ibani dia ngarangi sunupido jo moira malini ibani gi thawai lauba lakpa laido oiramba taye hai masi hanubisidi kaide lerebakno aikhoi yumdane khara na lambagi wani ne isu nupidorane loisin bo oiramgani minangwo isu nupido amte yengun he kaida leigena aina khalleba jomdo masak yam thiba mabuka yam chawba nupa oibanena machiga pale so haibaneba isu nupidune yam phajakhibaneba nang yom uro ko hanubiya ho ure yom do nang nale nongma mon namge chalakpado adudo ure ibo pupu nabali siam nokninge aina imu manongne maning mayaga loisin bilabane chaksu loirabane haima isudi khoi wase tari bo oire naboka na pugadine smai sim tawleirabane adubune nangbu tumko yadro ibok pupuganane tawba yabasibo isu nupise oramlanida wadiya pupu adubune nangbu yumda haninglamani sandusune thidri pupuga thirasi lao naboktine yumda laijahorasani horene warani nabo ase is aisu lakani ithanda leibetali he hanubi aisu lakani kainaga angang na mabada ningai tawgi mongni ne he nayadi amad yaudre isu nupi masak phajabi ama lakpadai aiga se lehoro kainaga haire ene he haldi chat yaroina khut paraga chingdani hanuba nangbo pupu ibo aide kamai tawne pupu ge bokase chatloye pupu sando phangle ye adunane thireloi yumda so hairam labane aina ai pupu ga ibukagi manaktane leikige na hairam abane adabu yagadane isunupi na hai dubo pupu ga ibukadine yumse yamalabani ngasi hayeng tekani su khangba natrabani do chaksune haujik charaga horel chani charoi khangba sunai tini he adugidi kem khalranu nasunubi la asidi aigiri pupu ipok haibado amda leisade
ꯀꯃꯥꯏꯅ ꯇꯧꯒꯦꯁꯨ ꯑꯩꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯄꯨꯄꯨ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯄꯨꯄꯨ ꯏꯕꯣꯛꯀꯤ ꯅꯨꯡꯁꯤꯕꯗꯣ ꯐꯪꯖꯍꯧꯒꯦꯅ ꯈꯪꯖꯍꯧꯒꯦꯅ ꯇꯧꯕꯅꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯗ ꯇꯥꯕꯗ ꯑꯍꯜ ꯑꯅꯤꯗꯣ ꯃꯕꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯅ ꯀꯥꯞꯂꯝꯃꯤ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯇꯥꯏꯕꯪ ꯃꯤ ꯁꯥꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯦꯂꯣꯏ ꯃꯆꯦꯝ ꯇꯔꯨꯛꯇꯨꯁꯨ ꯇꯥꯏꯕꯪ ꯃꯤ ꯁꯥꯗꯨꯅ ꯃꯆꯦ ꯑꯣꯏꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯒ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯤ ꯍꯥꯟꯅ ꯃꯆꯦꯁꯤꯡꯒꯇ ꯂꯩꯔꯝꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯔꯛꯄ ꯈꯨꯜꯒꯤ ꯃꯤꯈꯩꯅꯒ ꯂꯨꯅ ꯇꯧꯕ, ꯃꯥꯒꯤ ꯐꯖꯔꯕ ꯃꯁꯛꯇ ꯌꯦꯡꯅꯕ ꯂꯥꯛꯄ ꯑꯍꯜ ꯑꯅꯤꯗꯨꯒ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕꯗꯨꯗ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯑꯗꯨꯃꯛ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯤꯆꯪꯅ ꯊꯣꯡꯕ ꯆꯥꯛ ꯑꯦꯟꯁꯥꯡꯒꯤ ꯃꯍꯥꯎ, ꯂꯨ ꯅꯥꯜꯂꯕ ꯌꯨꯝ ꯏꯪꯈꯣꯜꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯉꯥꯎꯗꯕ ꯄꯥꯝꯗꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯂꯦꯝꯕ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯄꯪꯂꯦ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯦꯝꯕꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯕꯇ ꯅꯠꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯐꯣꯡꯗꯣꯛꯄꯁꯤ ꯉꯝꯖꯗꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯐꯖꯔꯕ ꯃꯤꯅꯣꯛ, ꯋꯥꯉꯥꯡ꯫ ꯇꯥꯍꯧ ꯎꯍꯧꯗꯕꯗ ꯆꯥꯛꯀ ꯆꯥꯗꯦ ꯅꯨꯃꯤꯠꯇꯨꯃ ꯂꯦꯝꯕꯒꯤ ꯃꯃꯥꯅ, ꯂꯦꯝꯕ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯃꯤ? ꯑꯃꯨꯛ ꯁꯣꯏꯗꯅ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇꯅꯦ ꯃꯁꯨ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯅꯅꯦ ꯂꯨꯝꯕ ꯆꯠꯂꯝꯃꯅꯤ꯫ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤ ꯑꯉꯥꯡꯁꯤꯗꯤ? ꯑꯁꯤꯅꯅꯦ ꯎꯔꯒ ꯂꯥꯛꯑꯗꯤ ꯐꯩ, ꯎꯔꯛꯇ꯭ꯔꯗꯤꯅꯦ ꯆꯥꯛꯀ ꯆꯥꯗꯒꯩꯅꯦ ꯎꯪꯂꯒ ꯂꯩꯗꯣꯏꯅꯤ꯫ ꯑꯁ ꯊꯦꯡꯂꯦꯅꯦ, ꯁꯤꯡ ꯌꯦꯟꯁꯤꯡꯁꯦ ꯈꯔ ꯂꯧꯁꯤꯜꯂꯝꯃꯗꯤ ꯐꯩꯗꯅ꯫ ꯂꯦꯝꯕ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯅꯨꯡꯇꯤꯒꯤ ꯂꯨꯝꯕ ꯑꯗꯣ ꯑꯍꯜ ꯑꯅꯤꯗꯨꯅ ꯈꯪꯕꯅꯤꯅ ꯂꯦꯝꯕꯅ ꯊꯣꯡꯒꯥꯜꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯌꯦꯡꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯅꯨꯕꯅ, ꯏꯁꯨ ꯅꯨꯄꯥ ꯅꯪꯕꯨ ꯀꯩ ꯃꯥꯡꯈ꯭ꯔꯒꯦꯅꯦꯍꯦ ꯊꯣꯡꯒꯥꯜꯗꯨꯗ ꯂꯨꯝꯂꯒ ꯌꯦꯡꯂꯤꯗꯨꯕꯣ? ꯑꯁ ꯏꯀꯥꯏꯍꯦ꯫ ꯄꯨꯄꯨ, ꯑꯩꯈꯣꯏ ꯁꯟꯕꯤꯗꯣ ꯍꯜꯂꯛꯇꯕ, ꯁꯣꯝꯗ ꯆꯦꯟꯈꯤꯕ ꯃꯥꯟꯕꯗꯨꯗ꯫ ꯑꯣ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯁꯟꯗꯨ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯑꯗꯨꯝ ꯆꯦꯟꯈꯤꯕ꯭ꯔꯣ? ꯑꯗꯨꯝ ꯊꯤꯕ ꯈꯪꯗꯕ꯭ꯔꯕ? ꯑꯩꯈꯣꯏ ꯏꯃꯨꯡꯗꯒ ꯂꯩꯖꯥꯠꯂꯣ, ꯌꯦꯡꯉꯨꯁꯤꯔꯣ? ꯂꯩꯔꯝꯃꯣꯏꯗ ꯏꯃꯨꯡꯗꯗꯤ꯫ ꯁꯟꯕꯨ ꯀꯃꯥꯏꯅ ꯏꯃꯨꯡꯗ ꯆꯪꯗꯣꯏꯅꯣ ꯄꯨꯄꯨ? ꯏꯍꯦ, ꯅꯣꯡꯃꯗꯤꯅꯦ ꯆꯪꯈ꯭ꯔꯦꯅꯅꯦ ꯁꯣꯏꯗꯅ ꯅꯪ ꯊꯤꯕ ꯆꯪꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯥꯎ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ꯫ ꯄꯨꯄꯨ, ꯑꯩ ꯆꯠꯂꯒꯦ, ꯊꯦꯡꯉꯦ꯫ ꯌꯨꯝꯗꯅꯦ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯂꯩꯇ꯭ꯔꯤ, ꯌꯨꯝꯗ ꯂꯩꯇ꯭ꯔꯤ, ꯂꯥꯎ ꯄꯨꯄꯨꯒ ꯌꯦꯡꯁꯤ ꯂꯥꯎ꯫ ꯅꯝꯗꯅ ꯑꯍꯜꯗꯨꯅ ꯂꯦꯝꯕꯕꯨ ꯐꯥꯔꯒ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯦꯝꯕ ꯌꯥꯝꯅ ꯏꯀꯥꯏꯅ ꯆꯪꯂꯛꯏ꯫ ꯍꯅꯨꯕꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯗꯨ ꯏꯃꯨꯡꯗ ꯂꯩꯔꯤ꯫ ꯍꯅꯨꯕꯅ, ꯏꯕꯨꯡꯉꯣ ꯌꯦꯡꯉꯨ ꯇꯨ, ꯅꯪꯒꯤ ꯁꯟꯗꯣ ꯁꯤꯗ ꯌꯥꯎꯕ꯭ꯔꯥꯅ ꯌꯦꯡꯉꯨ꯫ ꯂꯦꯝꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒ ꯃꯤꯆꯥꯟꯅꯩ꯫ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯉꯥꯡ ꯉꯥꯡꯈ꯭ꯔꯦ ꯂꯦꯝꯕ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤꯅ, ꯃꯥꯅ ꯀꯅꯥꯅꯣ? ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯁꯤꯔꯝꯗꯥꯏꯁꯤꯗ ꯏꯁꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯃꯨꯛ ꯐꯪꯂꯦ, ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯁꯨ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃꯃꯨꯛ ꯄꯨꯔꯛꯏꯕꯁꯤꯕꯨ? ꯑꯁ ꯁꯤꯗꯧꯕ ꯇꯔꯦꯗ ꯍꯅꯨꯕ ꯑꯩꯗꯤ꯫ ꯑꯗꯨ ꯏꯁꯨ ꯅꯨꯄꯥ, ꯅꯁꯛꯄꯨꯗꯤ ꯐꯖꯩꯕꯨ ꯌꯥꯝ ꯄꯪꯕ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ꯫ ꯌꯥꯝ ꯃꯥꯜꯂꯦ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯅ, ꯃꯥꯟꯕꯩ ꯋꯥꯅꯤ, ꯄꯪꯗꯦꯍꯦ꯫ ꯍꯅꯨꯕꯅ ꯑꯃꯨꯛ, ꯄꯪꯗꯦ, ꯏꯁꯨ ꯄꯪꯗꯦ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯒꯤ ꯁꯟꯕꯤꯗꯣ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯍꯜꯂꯒꯦꯔꯣ ꯅꯠꯇ꯭ꯔꯒꯅꯅꯦ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔో? ꯍꯅꯨꯕꯤꯅ ꯑꯃꯨꯛ, ꯍꯟꯈ꯭ꯔꯣꯗ, ꯃꯌꯨꯝꯗꯅꯦ ꯆꯥꯖꯔꯁꯅꯤ, ꯅꯠꯇ꯭ꯔꯅꯦ ꯏꯁꯨ ꯅꯨꯄꯥ? ꯍꯣꯏ ꯏꯕꯣꯛ, ꯑꯩ ꯍꯜꯂꯒꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ, ꯆꯥꯈ꯭ꯔꯣ ꯀꯩꯅꯣ, ꯑꯩ ꯐꯠ ꯂꯥꯎꯅ ꯊꯣꯡꯂꯛꯑꯒꯦ꯫ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯪꯕꯣ? ꯂꯦꯝꯕ ꯀꯧꯋꯦ꯫ ꯑꯩ ꯆꯠꯂꯒꯦ ꯄꯨꯄꯨ꯫ ꯆꯠꯈꯤꯅꯨꯋꯣ, ꯆꯥꯛ ꯆꯥꯈꯨꯋꯣ ꯂꯦꯝꯕ, ꯂꯥꯛꯑꯣ ꯏꯕꯣꯛꯀꯤ ꯋꯥꯔꯤ ꯇꯥꯔꯣ ꯂꯥꯛꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯏꯕꯣꯛꯅ ꯂꯤꯕ ꯋꯥꯔꯤꯁꯦ꯫ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗꯅꯦ ꯂꯥꯏꯁꯤꯅ ꯍꯅꯨꯕꯤ ꯏꯕꯥꯅꯤꯁꯦ
ꯄꯦꯟꯅ ꯅꯨꯡꯉꯥꯏꯅ ꯁꯤꯖꯈꯣꯅ ꯈꯜꯂꯤ ꯃꯥꯜꯂꯦ ꯏꯆꯥ ꯏꯁꯨꯁꯦ ꯎꯕ ꯐꯪꯉꯔꯣꯏꯗ ꯎꯕ ꯐꯪꯗꯅ ꯁꯤꯔꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨꯅꯦ ꯎꯕ ꯐꯪꯒꯗꯧꯔꯤꯍꯦ ꯆꯥꯛꯈ꯭ꯔꯣ ꯏꯁꯨ ꯅꯨꯄꯤꯅꯅꯦ ꯍꯥꯏꯔꯝꯃꯤꯅꯅꯦ ꯑꯗꯣ ꯏꯁꯨ ꯅꯨꯄꯤꯗꯅꯦ ꯅꯨꯡꯁꯤꯕꯗꯤ ꯌꯥꯗꯦꯀꯣ ꯑꯃꯨꯛꯅꯦ ꯅꯌꯨꯝꯗ ꯄꯨꯈꯤꯒꯦ ꯍꯥꯏꯔꯛꯀꯅꯤ ꯍꯅꯨꯕꯤꯅ ꯍꯥꯏꯔꯛꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨꯍꯦ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯅꯨꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ ꯏꯕꯣꯛꯅ ꯍꯥꯏꯗꯣ ꯑꯩꯅꯦ ꯚꯥꯞꯇꯤ ꯇꯥꯗꯦ ꯑꯗꯣ ꯇꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯦꯝꯕꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯗꯨꯅ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯁꯣꯏꯗꯅ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯂꯦꯝꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯀꯣꯏꯗꯕ ꯅꯣꯛꯀꯟꯕ ꯃꯇꯧ ꯑꯗꯨꯗ ꯄꯪꯂꯤ ꯋꯥ ꯉꯥꯡꯕ ꯍꯧꯔꯝꯃꯤ ꯏꯃꯨꯡ ꯑꯗꯣ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯄꯗ ꯂꯦꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯆꯪꯂꯛꯂꯝꯃꯤ ꯃꯥꯃꯥ ꯏꯅꯦ ꯃꯤꯒ ꯍꯦꯜꯂꯛꯄ꯭ꯔꯣ ꯑꯩꯈꯣꯏꯒꯤꯅꯦ ꯃꯤ ꯑꯃ ꯃꯥꯡꯈ꯭ꯔꯦꯅꯦꯍꯦ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯍꯦꯜꯂꯛꯑꯦ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯎ ꯍꯅꯨꯕꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣꯅꯦꯍꯦ ꯃꯕꯥꯅꯤꯒꯤꯁꯨ ꯆꯥꯕ ꯂꯥꯛꯏꯔꯣ ꯑꯁ ꯑꯩꯉꯣꯟꯗꯩꯗꯤꯅꯦ ꯄꯤꯖꯔꯣꯏꯍꯦ ꯃꯁꯤ ꯍꯅꯨꯕꯤꯁꯤꯗꯤꯅꯦ ꯈꯨꯅꯤꯡꯁꯤꯗꯩ ꯊꯤꯟꯖꯜꯂꯛꯀꯅꯤ ꯀꯩꯅꯣ ꯍꯅꯨꯕ ꯂꯦꯝꯕꯒꯤ ꯃꯄꯥꯅ ꯏꯆꯥꯗꯤ ꯃꯥꯡꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯁꯤꯗ ꯆꯥꯛꯀ ꯆꯥꯗꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯅ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪ ꯆꯥꯔꯒ ꯂꯥꯛꯑꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒ ꯆꯠꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯥꯛꯁꯦ ꯆꯥꯔꯒꯅꯦ ꯃꯥ ꯑꯃ ꯊꯤꯜꯂꯛꯑꯒꯦꯀꯣ ꯅꯣꯏ ꯆꯠꯂꯝꯃꯣ ꯏꯁꯨꯁꯦ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯥ ꯑꯃꯗꯤ ꯍꯣꯏ ꯍꯣꯔꯦꯟ ꯊꯤꯟꯕꯤꯔꯛꯑꯒꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯗ ꯏꯁꯨ ꯅꯨꯄꯥꯁꯦ ꯏꯄꯪ ꯍꯦꯛ ꯄꯪꯂꯗꯅ ꯏꯕꯣꯛꯅꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯕꯣꯛ ꯑꯩꯕꯨ ꯀꯌꯥꯝ ꯄꯪꯂꯒꯦ ꯏꯕꯣꯛꯅ ꯄꯪꯉꯦ ꯍꯥꯏꯁꯤꯕꯣ ꯂꯦꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯏꯆꯥ ꯅꯨꯄꯤꯒꯤ ꯃꯁꯛ ꯏꯆꯝ ꯆꯝꯖꯅ ꯅꯣꯛꯄꯁꯦ ꯐꯖꯈ꯭ꯔꯦꯗꯀꯣ ꯑꯗꯨꯝ ꯌꯦꯡꯂꯒ ꯍꯦꯛ ꯂꯩꯅꯤꯡꯉꯤꯗ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯆꯥ ꯅꯨꯄꯤꯁꯦ ꯍꯅꯨꯕꯤꯅ ꯌꯦꯡꯉꯨꯔꯅꯨꯗ ꯅꯕꯥꯅꯤ ꯆꯠꯂꯝꯃꯣ ꯆꯥꯛꯀꯅꯦ ꯑꯩꯈꯣꯏ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯍꯣ ꯆꯠꯂꯦ ꯏꯅꯦ ꯑꯍꯜꯁꯦ ꯉꯥꯡꯉꯣꯏꯒꯗꯤ ꯈꯪꯗ꯭ꯔꯦ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤꯁꯤꯗꯅꯦ ꯈꯨꯐꯖ ꯆꯥꯗꯦ ꯈꯨꯜꯁꯤꯗꯅꯦ ꯏꯃꯧꯅ ꯍꯦꯟꯗꯧꯔꯤ ꯈꯨꯜ ꯑꯁꯤꯗ ꯅꯠꯇꯦ ꯂꯩꯕꯥꯛꯁꯤꯗꯅꯦ ꯏꯃꯧꯃꯨꯛ ꯐꯖꯕ ꯂꯩꯔꯣꯏꯗꯣꯏꯅꯤ ꯏꯕꯥꯅꯤꯁꯦ ꯄꯥꯈꯪꯒ ꯅꯨꯡꯉꯥꯏꯅꯤꯌꯦ ꯁꯣꯝꯗꯁꯨ ꯌꯥꯝ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯂꯦꯝꯕꯒꯤ ꯆꯥꯛꯇꯨ ꯆꯥꯔꯤꯉꯩ ꯂꯣꯏꯕ ꯅꯥꯏꯍꯜꯂꯝꯗꯦ ꯃꯤꯆꯪ ꯇꯧꯗꯨꯅ ꯂꯥꯛꯅꯔꯝꯃꯤ ꯂꯦꯝꯕ ꯃꯕꯨꯛꯇꯣ ꯄꯤꯛ ꯊꯟꯈꯤꯕꯅ ꯋꯥꯔꯝꯃꯤ ꯆꯥꯛ ꯇꯣꯛꯑꯒꯦ ꯍꯥꯏꯕꯁꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯆꯥꯛꯀꯣ ꯍꯥꯏꯅ ꯄꯤꯖꯔꯝꯃꯤ ꯂꯦꯝꯕꯁꯨ ꯆꯥꯔꯝꯃꯤ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯇꯣꯛꯈ꯭ꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯤ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯆꯪꯂꯤ ꯍꯅꯨꯕꯤꯅ ꯏꯁꯨ ꯅꯨꯄꯥ ꯅꯪꯁꯨ ꯑꯗꯨꯝ ꯆꯥꯏꯍꯦ ꯇꯣꯛꯑꯣꯅꯦꯍꯦ ꯇꯨꯝꯕ ꯉꯝꯂꯔꯣꯏꯅꯦ ꯅꯪꯕꯣ ꯁ꯭ꯋꯥꯏꯗꯒꯅꯦ ꯑꯃꯨꯛ ꯃꯥꯡꯁꯜꯂꯝꯒꯅꯨꯀꯣ ꯍꯅꯨꯕꯤ ꯆꯠꯁꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯄꯥꯈꯪꯅꯤꯅꯦ ꯃꯁꯥ ꯀꯟꯈ꯭ꯔꯕ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯍꯧꯒꯠꯄꯒ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯪ ꯑꯣꯛꯂꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛ ꯌꯥꯗ꯭ꯔꯣ ꯑꯣꯛꯑꯦꯅ ꯅꯪꯅ ꯆꯥꯛꯀꯣꯅ ꯁꯨꯝ ꯍꯥꯏꯔꯒ ꯑꯩꯅꯗꯤ ꯁꯨꯝ ꯍꯥꯏꯔꯗꯤ ꯅꯪ ꯑꯗꯨꯝ ꯆꯥ ꯂꯩꯇꯥꯔꯦꯅꯦ ꯆꯥ ꯇꯥꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯦꯝꯕꯁꯦ ꯄꯨꯄꯨ ꯏꯕꯣ ꯂꯦꯝꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯁꯨ ꯅꯨꯄꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯏꯁꯨ ꯅꯨꯄꯥꯗꯗꯤꯅꯦ ꯕꯦꯔꯥ ꯑꯃ ꯀꯥꯔꯅꯤ ꯑꯃꯁꯤꯅꯅꯦ ꯈꯔ ꯄꯪꯕꯒ ꯏꯁꯨ ꯅꯨꯄꯥꯁꯦ ꯊꯤꯜꯂꯨꯔꯁꯤ ꯀꯨꯏꯁꯜꯂꯛꯑꯗꯤꯅꯦ ꯁꯤꯗ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯒꯦꯅꯅꯦ ꯍꯥꯏꯔꯛꯑꯅꯤ ꯇꯞꯇꯥꯏꯁꯨ ꯆꯥꯈ꯭ꯔꯦ ꯍꯌꯦꯡꯒꯤꯅꯦ ꯂꯩꯔꯝꯂꯔꯣꯏ ꯑꯝꯇ ꯇꯨꯃꯤ ꯂꯩꯌꯨꯅꯦꯍꯦ ꯍꯅꯨꯕꯤ ꯏꯁꯨ ꯅꯨꯄꯥꯁꯦ ꯏꯀꯥꯏꯅꯤꯅꯦ ꯏꯀꯥꯏꯔꯒ ꯑꯃꯇ ꯈꯪꯗꯦꯃꯤ ꯅꯪꯁꯦ ꯀꯩꯅꯣ ꯍꯅꯨꯕ ꯑꯁꯨꯝꯅ ꯊꯤꯟꯗꯣꯔꯛꯏ ꯂꯦꯝꯕꯗꯤ ꯆꯥꯃꯟꯈꯤꯕꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯅꯣꯛꯄ ꯈꯣꯟꯖꯦꯜꯅ ꯂꯩꯔꯛꯇꯨꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯥꯗꯕ ꯌꯥꯎꯔꯝꯗꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯤꯅꯣꯛꯇꯣ
masak udabadadi taibang mina nokpa nate laira heloira amana nokpani haina khalami aduna kisu kinarami taningasu adum phaunarami heloi atombiduna lembado tungdai khara in khuba khara tha adusu lapna mitrang tawna lakne aduga nokchai lembadi heloi atombituda nungsibana loire asumna lemba toina ahal anidagi yumda laklami heloi atombina lembabu khara pangbanina adumsu sanabi lunnasu dum tawbirami adubu khulgi naha kharadi heloi atombibu yamna pamjaba kharana lembabu yamna saurami naha kharadudi ahal digi yumda laabasu phatte mabukchel sengde khangbanina heloi atomina haina fawa yenglamde naha kharaduna heloi atomida yamna saurami naha singduna pupu noi nasnubi yum lebase saktine haifa takalihe ꯑꯩꯈꯣꯏꯅ ꯀꯧꯉꯥꯕꯒꯁꯦ ꯈꯨꯝꯂꯥꯛꯇ ꯇꯧꯗꯦꯃꯤ ꯑꯄꯪ ꯁꯨꯕ ꯂꯦꯝꯕꯗ ꯑꯣꯏꯔꯗꯤꯅꯦ ꯋꯥꯔꯤꯒ ꯁꯥꯗꯅ ꯅꯣꯛꯇꯅ ꯌꯥꯝ ꯇꯧꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯁꯤꯗꯅꯦ ꯍꯧꯖꯤꯛ ꯐꯥꯔꯒ ꯂꯧꯗꯅꯕ ꯅꯨꯄꯤꯅ ꯃꯨꯛꯇꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯨꯛꯇꯣꯏꯅꯣ ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ ꯏꯁꯨꯁꯥ ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯏꯕꯣꯛꯇꯤꯅꯦ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯅꯦ ꯏꯁꯨꯁꯥ ꯏꯁꯨ ꯅꯨꯄꯤꯁꯦ ꯃꯤ ꯀꯌꯥ ꯄꯨꯟꯕ ꯍꯩꯇꯕꯅꯤ wari sanamane kaya pamjadabani adunane magibune lemba kaktani wari khar khar sajari se adunani ko noi sagunu ko pupu hoi bo hoina khra haidana tapiune hayeng pupu hoi bo hoina sida kanda thangdok doi se ai koina ni ne apang ba lemba do aduna nate isusa noi sat kroni he isu nupi se mi phattaba se masak yamuna khangbani aduna ni man noi ubadane haraudrise ai koi sidagane thangdokpagidine noina wabirunu noi sune yawbirakanu chalo chalo khara tunane neina satpikro he hanubi kayo nang harido hanubi nang ganja noibagumna noyura isusa sagono ni he nabok ase pangang tangangbani saunu saunu naha singadu ahal aniduda tap tawbada heloi atombiduna saubada sum helakpana naha singduda kayada music kidabani yengune moi singse ai se kanano se moi khangdabale moi singase mafi mangange khangniba naha singdo khanghodana mabuk nungaiktaba mabuk khongba horaklami ngaiba ngamda khai khanghodana moi pulak mafi manglami chen baga nangde moigi matau do uraga heloi atombido panglo to nok lami ahal anina manam sidia is namthi yesidi ahal go oire sor hon baga se as yapna wain he isusa noi khura tura chatlo yadre he khoidi naha singduna maro baya ko kodino torusibo chela chela ohe as ikai he loi tai re si de naha singdu chen khre wai mataudo khulgi mi pomba yang nerami adu bunga siti lembada laklamde heloi atomido lemba lakpra haina thonga lomda yeng malep lamde heloi atombina kai dawra jara lemba sibo ngasti laktre basibo as ma laktraga aina su yamna tafam khangre sina karigino as moi ta bo missing se sumai dawna jala hanubina isunupi kai dawrage nangbo thonga da dum leri dubo changlo oni he nangna ne thonga da lere badine khulgi nupa singse loina la animi changlo kuina lere nu ko hoibo khangina hayeng lakta la oba isunupi se lemba lakta bastane nuai traba male ne lemba chaigola ma pharak le laktaba heloi atomido taibang mi amagumna isau langlami mathanta ahal anidusu heloi atomi mataududa uraga no i tanja aduda heloi atomi maje tarukto laklami haira atom haw myam ma puraklaga taibang mi atainadi ubangam halamde hanuba hanubiduna tana haima kaidawrage tombi nangnane
ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯈꯩ ꯇꯧꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ? ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯅꯦꯍꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯦ ꯇꯥꯏꯕꯪ ꯃꯤꯒ ꯑꯣꯜꯂꯖꯥꯠꯂꯣ? ꯈꯪꯗꯦ ꯏꯆꯦ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ꯫ ꯀꯨꯏꯔꯦꯕ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯁꯦ, ꯀꯩꯗꯧꯔꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯃꯥꯗꯣ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯖꯥꯠꯂꯣ ꯈꯪꯗꯦꯕ꯫ ꯑꯦ ꯑꯇꯣꯝꯕꯤ, ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯤꯗꯧꯅꯒ ꯅꯨꯡꯁꯤꯕꯒ ꯐꯥꯎꯔꯖꯥꯠꯂꯣꯅꯦꯍꯦ? ꯅꯪ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯑꯇꯣꯝꯕꯤ? ꯑꯇꯣꯝꯕꯤꯁꯦ ꯄꯨꯈ꯭ꯔꯁꯤ, ꯅꯠꯇ꯭ꯔꯗꯤꯅꯦ ꯋꯥꯔꯅꯤ ꯇꯣꯝꯕꯤꯁꯦ꯫ ꯇꯜꯂꯦ, ꯑꯩ ꯁꯤꯗ ꯂꯩꯈꯤꯅꯤ꯫ ꯅꯨꯡꯁꯤꯕꯒ ꯀꯩꯅꯣ ꯈꯪꯖꯗꯦ꯫ ꯌꯨꯝꯗ ꯑꯃꯨꯛꯅꯦ ꯍꯜꯂꯒꯅꯦ ꯇꯧꯐꯝ ꯈꯪꯗꯦꯕ ꯑꯩ꯫ 이수사, ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯅꯕꯣꯛꯀ ꯑꯩꯒꯗꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦꯍꯦ꯫ ꯇꯥꯏꯕꯪ ꯃꯤꯁꯨ ꯄꯜꯂꯤ, ꯍꯜꯂꯁꯦꯁꯨ ꯍꯥꯏ꯫ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏꯕꯣ? ꯄꯨꯄꯨ, 이ꯕꯣꯛ, ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯃꯥꯜꯂꯛꯇ꯭ꯔꯦꯌꯦ꯫ ꯐꯖꯃꯟꯗꯅ ꯁꯛꯁꯦ ꯑꯩꯕꯨ ꯕꯨꯠꯀ ꯃꯥꯜꯂꯕ꯭ꯔꯥ? ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯌꯥꯝꯅꯕꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯩꯗꯤ ꯀꯥꯏꯗꯩ ꯕꯨꯠ ꯃꯥꯟꯕꯅꯣꯍꯦ? ꯏꯁꯨꯕꯨꯅꯦ ꯑꯩꯗꯤ ꯅꯣꯏ ꯇꯔꯦꯠꯁꯦ ꯍꯦꯛ ꯎꯕꯒꯅꯦ ꯍꯦꯂꯣꯏ ꯑꯣꯏꯔꯕꯣꯏ ꯍꯦꯛꯇ ꯈꯜꯂꯤꯕꯅꯤ꯫ ꯍꯦꯂꯣꯏ ꯇꯔꯦꯠꯇꯣ ꯃꯁꯝ ꯆꯛ ꯆꯛ ꯌꯨꯡꯉꯤ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨꯗ, ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟꯁꯨ ꯌꯦꯡꯅꯩ꯫ ꯄꯥꯈꯠꯄꯅ ꯈꯪꯈ꯭ꯔꯖꯥꯠꯂ ꯍꯥꯏꯗꯅ꯫ ꯍꯩ, ꯃꯁꯤ ꯍꯅꯨꯕꯤꯁꯤ ꯃꯁꯤꯗꯅꯦ ꯃꯤꯅ ꯇꯥꯔꯒꯅꯦ ꯀꯔꯤ ꯈꯟꯅꯤ? ꯃꯁꯤ ꯀꯔꯤ ꯈꯟꯅꯤ ꯈꯜꯂꯣꯏꯁꯨ ꯀꯩꯝ ꯈꯪꯗꯦ ꯋꯥꯅꯤ꯫ ꯅꯪꯀꯣ 이수ꯁꯤꯡ ꯑꯁꯦ ꯏꯄꯥ ꯄꯥꯈꯠꯂꯦ ꯇꯧꯔꯤꯁꯦ꯫ 이수사, ꯅꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯅꯣꯏꯕꯨꯅꯦ ꯆꯥꯛꯀ ꯆꯥꯔꯒꯅꯦ ꯐꯖꯅ ꯍꯟꯈ꯭ꯔꯣꯗꯅ꯫ ꯄꯨꯄꯨ, ꯑꯩꯈꯣꯏ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏꯒꯦ꯫ ꯏꯃꯥ ꯕꯥꯕꯅ ꯍꯣꯏꯅꯅꯦ ꯑꯇꯣꯝꯕꯤꯁꯤ ꯌꯦꯡꯂꯨꯆꯣꯅ ꯊꯥꯔꯛꯄꯅꯦ꯫ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯇꯔꯨꯛꯇꯤ꯫ ꯑꯣ, 이수 ꯑꯇꯣꯝꯕꯤꯁꯦ 이보호이가네 ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯁꯤꯗ꯭ꯔꯤ ꯐꯥꯎꯗꯤꯅꯦ ꯑꯩꯈꯣꯏꯒꯅꯦ ꯑꯇꯣꯝꯕꯤꯁꯦ ꯂꯩꯈꯤꯌꯦꯀꯣ꯫ 이수 ꯅꯨꯄꯤꯁꯦ ꯆꯠꯈ꯭ꯔꯕꯗꯤꯅꯦ ꯅꯄꯨꯒꯗꯤꯅꯦ ꯍꯔꯥꯎꯐꯝ ꯈꯪꯗꯅꯅꯦ ꯁꯤꯕꯅ ꯍꯥꯜꯂꯅꯤ꯫ ꯆꯠꯂꯨꯌꯦ 이보. ꯃꯤ 이보ꯒ ꯄꯨꯄꯨꯒꯒꯤ ꯃꯅꯥꯛꯇ ꯑꯩ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯃꯣꯏ ꯇꯔꯨꯛ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯃꯄꯨꯒ ꯃꯕꯣꯛꯀꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯦꯈꯩꯅ ꯄꯨꯔꯛꯑꯝꯕ ꯍꯩ ꯔꯥ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡꯗꯨ ꯄꯨꯔꯒ ꯂꯦꯝꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯅꯥꯗꯨꯅ ꯌꯥꯝꯅ ꯁꯣꯟꯅ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯇꯧꯐꯝ ꯈꯪꯗ ꯀꯞꯇꯨꯅ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯍꯅꯨꯕꯤꯅ, 이수 ꯂꯦꯝꯕ, 이수 ꯂꯦꯝꯕ ꯂꯩꯕ꯭ꯔꯣ? ꯂꯦꯝꯕꯒꯤ ꯃꯃꯥꯅ, ꯃꯥꯃꯥ, ꯏꯅꯦ, ꯆꯪꯂꯛꯑꯣ꯫ ꯃꯥꯃꯥ, ꯏꯅꯦ, ꯏꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯁꯨ ꯌꯥꯎꯔꯤꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯂꯦꯝꯕꯗꯤꯅꯦ ꯅꯥꯗꯅꯅꯦ ꯍꯋꯥꯏ ꯀꯥꯈꯠꯄꯒ ꯑꯃꯠꯇ ꯉꯝꯗꯅ ꯂꯩꯔꯦ꯫ ꯐꯅ ꯂꯥꯌꯦꯡꯂꯕꯁꯨꯅꯦ ꯐꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯁꯨ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯆꯥꯎ ꯊꯛꯑꯣꯁꯨ ꯌꯥꯗꯦ, ꯋꯥꯁꯨ ꯉꯥꯡꯗꯦ꯫ 이수ꯕꯨ ꯀꯌꯥꯝ ꯀꯥꯟꯅꯔꯅꯦꯍꯦ ꯉꯝꯗ꯭ꯔꯤꯁꯤꯕꯣ? ꯀꯩ ꯑꯣꯏꯅ ꯅꯥꯔꯤꯅꯣ? 이수ꯅꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗꯕꯁꯨꯅꯦ ꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯂꯦꯝꯕ ꯌꯥꯝ ꯁꯣꯟꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯕꯨ ꯌꯦꯡꯖꯩ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ, ꯅꯨꯄꯤ ꯃꯔꯥ ꯆꯦꯜꯂꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯤꯡꯗꯨ꯫ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯕꯗꯨ ꯈꯪꯖꯔꯝꯗꯦ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯅ, ꯏꯆꯥꯅꯨꯄꯤ ꯂꯥꯛꯄꯁꯤꯗꯤ ꯀꯩ ꯄꯤꯖꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯍꯅꯨꯕꯤꯅ, ꯀꯔꯤꯕꯨ ꯆꯥꯗꯣꯏꯅꯣꯗ ꯅꯣꯏꯒꯤꯗꯤꯅꯦ ꯀꯔꯤꯝꯐꯥꯎ ꯂꯩꯇꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯕ ꯃꯌꯥꯝꯁꯦ ꯊꯝꯖꯤꯜꯂꯨꯁꯦ, 이수ꯅꯦ ꯐꯔꯅꯤꯗ ꯊꯨꯅ꯫ ꯂꯦꯝꯕꯒꯤ ꯃꯄꯥꯅ, ꯏꯅꯦ ꯌꯦꯡꯕ ꯌꯥꯕꯗꯤ ꯌꯦꯡꯂꯕꯅꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ, ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯃꯅꯥꯀꯣꯡꯗ ꯇꯞꯅ, ꯍꯦ ꯂꯦꯝꯕ, ꯅꯪ ꯍꯌꯦꯡꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯕ ꯅꯪ ꯂꯣꯏꯔꯦ ꯈꯪꯉꯨ꯫ ꯅꯥꯁꯤꯟꯅꯕ ꯌꯥꯔꯣꯏꯀꯣ, ꯑꯩꯅꯦ ꯅꯪ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯆꯠꯂꯒꯦ, ꯑꯩꯅ ꯄꯨꯔꯛꯏꯕ ꯍꯩ ꯔꯥ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡꯁꯦ ꯅꯪ ꯂꯣꯏ ꯆꯥꯎꯀꯣ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯂꯦꯝꯕꯕꯨ ꯅꯥꯜꯂꯤ, ꯑꯗꯨꯒ ꯂꯦꯝꯕ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯃꯕꯣꯛꯀ ꯃꯄꯨꯒꯗ ꯑꯣꯟꯁꯤꯜꯂꯒ, ꯄꯨꯄꯨ, ꯕꯨꯕꯣꯛ, ꯆꯠꯂꯁꯦ, ꯊꯦꯡꯂꯦꯕ, ꯏꯃꯥ, ꯕꯥꯕꯥ,
ꯂꯦꯝꯕꯁꯦ ꯅꯥꯕ ꯐꯔꯅꯤ ꯀꯞꯀꯅꯨꯀꯣ ꯀꯞꯄꯗꯤ ꯐꯔꯣꯏ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯎꯔꯒ ꯃꯣꯏꯁꯤꯡꯗꯣ ꯏꯉꯛꯉꯛꯏ ꯑꯗꯨꯒ ꯑꯍꯜ ꯑꯅꯤꯗꯨ ꯄꯨꯔꯒ ꯍꯜꯂꯛꯂꯦ ꯂꯦꯝꯕꯗꯤ ꯐꯖꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯂꯦꯝꯕ ꯁꯦꯟꯅ ꯁꯦꯟꯅꯔꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯦꯝꯕ ꯃꯁꯥ ꯀꯟꯅ ꯅꯥꯕ ꯐꯗꯨꯅ ꯁꯨꯃꯥꯡ ꯋꯥꯏꯔꯝꯁꯤꯡꯗꯨ ꯁꯦꯠꯆꯤꯟꯗꯨꯅ ꯁꯟꯒꯤ ꯁꯖꯤꯛ ꯄꯤꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯧꯒꯠꯂꯛꯄꯗ ꯂꯦꯝꯕꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯏꯉꯛꯉꯛꯏ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯥ ꯂꯥꯛꯄꯗꯒꯤ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯈꯨꯜꯁꯨ ꯍꯥꯟꯅꯗꯒꯤ ꯀꯩꯅꯣꯝꯃ ꯏꯑꯣꯟ ꯑꯣꯜꯂꯤ ꯍꯥꯏꯅ ꯈꯜꯂꯤ ꯂꯦꯝꯕ ꯂꯥꯛꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯈꯨꯜꯒꯤ ꯂꯝ ꯍꯦꯟꯕ ꯅꯍꯥ ꯈꯔ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯤꯅ ꯉꯥꯎꯖꯕꯁꯤꯡ ꯑꯗꯨꯅ ꯎꯏ ꯂꯦꯝꯕ ꯆꯠꯈꯤꯕ ꯑꯗꯣ ꯃꯗꯨ ꯎꯕꯗ ꯅꯍꯥꯁꯤꯡꯗꯣ ꯃꯣꯏ ꯃꯁꯦꯟ ꯈꯣꯝꯖꯤꯟꯅꯩ ꯀꯧꯅꯗꯨꯅ ꯂꯦꯝꯕꯅ ꯍꯔꯥꯎ ꯂꯥꯛꯄꯗꯣ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯤꯅ ꯎꯏ ꯊꯣꯡꯒꯥꯜꯗꯒꯤ ꯂꯥꯛꯑꯦ ꯂꯥꯛꯅꯒꯦꯕ ꯅꯪꯅ ꯑꯩꯕꯨ ꯋꯥꯍꯟꯕꯒꯤ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯀꯣ ꯂꯦꯝꯕꯁꯦ ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯀꯩꯒꯤ ꯍꯔꯥꯎꯔꯤꯅꯣꯕ ꯅꯪ ꯎꯕꯒꯤ ꯅꯪ ꯂꯥꯛꯄꯗꯩꯅꯦ ꯑꯩ ꯅꯥꯕ ꯐꯔꯤꯅꯦ ꯏꯃꯥꯒ ꯄꯥꯕꯒꯅꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯣ ꯅꯪ ꯉꯁꯤꯗꯤꯅꯦ ꯑꯩꯒ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛꯇꯣ ꯑꯗ ꯆꯠꯂꯨꯁꯤꯔꯣ ꯁꯟꯅ ꯁꯖꯤꯛ ꯆꯥꯕ ꯌꯦꯡꯂꯨꯁꯤꯗꯅ ꯄꯥꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯄꯗꯣ ꯑꯗꯨꯁꯨ ꯌꯦꯡꯂꯨꯁꯤ ꯍꯣꯏ ꯆꯠꯂꯨꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯣ ꯑꯩꯗꯤꯅꯦ ꯅꯪ ꯌꯦꯡꯅꯤ ꯅꯪꯅꯅꯦ ꯊꯝꯕꯥꯜꯒꯅꯦ ꯁꯟꯒ ꯌꯦꯡꯖꯧ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯅꯣ ꯆꯠꯂꯨꯁꯦꯕ ꯇꯥꯗ꯭ꯔꯣ ꯈꯪꯗꯦ ꯑꯗꯨꯗꯤꯅꯦ ꯉꯥꯏꯀꯣ ꯏꯕꯣꯒ ꯄꯨꯄꯨꯒꯗꯅꯦ ꯑꯩ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯄꯨꯄꯨ ꯏꯕꯣ ꯂꯦꯝꯕ ꯏꯕꯥꯅꯤꯅꯦ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛꯇꯨꯗ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯥꯏ ꯀꯩꯗꯧꯕꯅꯣꯅꯦꯍꯦ ꯂꯦꯝꯕꯕꯨ ꯅꯥꯕ ꯐꯔꯕꯅꯦꯍꯦ ꯏꯁꯨ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦꯍꯦ ꯐꯔꯦ ꯄꯨꯄꯨ ꯂꯦꯝꯕꯒꯤ ꯁꯟꯕꯤꯗꯣ ꯊꯦꯡꯃꯤꯟꯅꯧꯁꯦꯌꯦ ꯀꯩꯅꯣꯅꯦ ꯉꯔꯥꯡꯗ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯔꯒ ꯂꯩꯍꯧꯕ ꯂꯦꯝꯕꯗꯨꯕꯨ ꯐꯔꯦ ꯍꯥꯏꯔꯤꯁꯤꯕꯣ 이수 누비야 ꯂꯦꯝꯕꯗ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯪ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯅꯥꯕ ꯐꯔꯤꯗꯅꯗꯤꯅꯦ ꯃꯥ ꯋꯥ ꯑꯃꯗꯤ ꯂꯩ ꯍꯣꯔꯦꯟꯅꯦ ꯅꯪ ꯁꯟꯊꯤꯕ ꯄꯨꯕꯤꯔꯒꯅꯦ ꯑꯃꯨꯛ ꯐꯥꯕꯤꯈꯤꯗꯅꯀꯣ ꯃꯥꯅꯅꯦ ꯍꯦꯛ ꯐꯥꯗꯧ ꯇꯧꯔꯛꯑꯗꯤꯅꯦ ꯂꯥꯎꯔꯛꯎꯀꯣ ꯅꯄꯨꯒ ꯑꯩꯒꯅꯅꯦ ꯍꯣꯠꯇꯅ ꯆꯠꯂꯒꯦ 이보 파로예 ꯆꯠꯂꯨꯈꯤꯒꯦꯀꯣ 이보 ꯄꯨꯄꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯁꯤ ꯍꯅꯨꯕꯤꯁꯤꯅꯦ ꯅꯝꯁꯤꯜꯂꯒꯅꯦ ꯇꯞꯇꯥꯏ ꯄꯨꯇꯠꯇꯅꯀꯣ 이수 ꯅꯨꯄꯥꯁꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯅꯤ ꯃꯤ ꯃꯁꯤꯗꯤꯅꯦ ꯀꯤꯟꯁꯤꯅ ꯄꯨꯛ ꯂꯥꯎꯅ ꯁꯨꯔꯛꯀꯅꯤ ꯀꯔꯤꯅꯣ ꯍꯅꯨꯕꯥ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯅꯪꯁꯨꯅꯦ ꯑꯩ ꯐꯥꯔꯤꯗꯨꯗꯤ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯃꯤꯟꯅꯔꯒ ꯀꯥꯎꯔꯕ ꯅꯨꯄꯥ ꯍꯥꯏꯁꯦ ꯑꯐꯕ ꯋꯥꯈꯜ ꯑꯃꯗ ꯈꯟꯗꯕꯅꯤ ꯁꯛ ꯐꯖꯕꯅꯦ ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯩꯅ ꯅꯪ ꯐꯥꯔꯤꯕ ꯏꯁ ꯅꯁꯛꯇꯨꯒ ꯀꯔꯤꯗ ꯐꯖꯔꯗꯅ ꯅꯁꯛꯅ ꯈꯔ ꯐꯖꯕ ꯄꯔꯗꯤ ꯐꯩ ꯅꯁꯛꯇꯨꯒ ꯑꯩꯗꯤ ꯅꯪꯗꯤ ꯀꯔꯤ ꯐꯖꯗꯅ ꯐꯥꯗꯣꯔꯤꯕ ꯊꯔꯣꯏ ꯈꯟꯕꯗꯨꯗꯤꯅꯦ ꯅꯪꯅ ꯈꯔ ꯄꯤꯛꯏꯅꯦꯃꯤ ꯍꯥꯏꯗꯅꯅꯦ ꯊꯔꯣꯏꯗꯣ ꯅꯪꯅ ꯍꯦꯟꯅ ꯎꯅꯤꯅꯅꯦ ꯄꯨꯕꯩ ꯋꯥꯅꯤꯗ ꯑꯗꯨꯒ ꯅꯪꯅ ꯅꯌꯨꯝ ꯍꯜꯂꯨ ꯌꯥꯗ꯭ꯔꯒ ꯀꯩꯒꯤ ꯍꯟꯗꯣꯏꯕ ꯑꯩꯗꯤ ꯑꯩꯅ ꯋꯥꯅ ꯈꯣꯟꯖꯕ ꯊꯔꯣꯏꯈꯩꯗꯣ ꯅꯪꯅ ꯂꯣꯏ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯑꯍꯜ ꯑꯅꯤꯗꯣ ꯈꯠꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯂꯦꯝꯕꯒꯤ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯤꯒꯗꯨ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯌꯧꯔꯦ ꯂꯝꯄꯥꯛ ꯃꯅꯥꯛꯀꯤ ꯆꯥꯎꯔꯕ ꯄꯥꯠ ꯑꯗꯨꯗ ꯁꯥꯠꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯐꯝꯂꯤ ꯂꯦꯝꯕꯗꯤ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯤꯕꯨ ꯌꯦꯡꯂꯤ ꯈꯨꯜꯒꯤ ꯅꯍꯥꯁꯤꯡꯗꯨ ꯏꯅꯔꯛꯏ ꯃꯕꯥꯅꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒ ꯆꯪꯂꯛꯏ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯌꯥꯎꯖꯒꯦꯗꯅ ꯂꯦꯝꯕ ꯅꯪꯕꯨ ꯅꯥꯕ ꯐꯔꯕꯣ ꯑꯩꯈꯣꯏꯗꯤ ꯅꯪ ꯅꯥꯕ ꯐꯠꯇ꯭ꯔꯦ ꯁꯤꯔꯅꯤꯅ ꯎ ꯌꯥꯟꯕꯒ ꯍꯧꯔꯕꯅꯤꯅꯦ ꯂꯩꯁꯥꯕꯤ ꯅꯪꯕꯨ ꯊꯝꯕꯥꯜꯒꯁꯤ ꯍꯦꯛꯅꯤꯡꯗ꯭ꯔꯣ ꯄꯥꯝꯗ꯭ꯔꯣ ꯅꯪꯕꯣ 이반이 할라시라 ꯐꯝꯈꯣ ꯍꯣꯏ ꯄꯥꯝꯃꯦ ꯍꯦꯛꯅꯤꯡꯉꯤ ꯑꯗꯣ ꯀꯨꯝꯕ ꯀꯤꯕ ꯂꯦꯝꯕꯁꯨꯅꯦ ꯍꯦꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯉꯁꯥꯏꯗꯩ ꯍꯥꯏꯕꯕꯨ ꯏꯁ
ꯅꯪꯗꯤ ꯍꯥꯏꯗꯅ ꯑꯩ ꯍꯦꯛꯂꯨꯒꯦ ꯑꯗꯣ ꯑꯩ ꯏꯔꯣꯏꯕꯗꯤ ꯍꯩꯇꯦꯕꯀꯣ ꯑꯊꯦꯟꯕꯗꯒꯤꯅꯦ ꯍꯦꯜꯂꯛꯀꯦꯀꯣ ꯏꯔꯥꯛꯅꯔꯗꯤꯅꯦ ꯂꯥꯎꯔꯛꯀꯦꯕ ꯀꯔꯤ ꯂꯦꯝꯕ ꯅꯪ ꯏꯔꯣꯏꯕ ꯍꯩꯇꯦꯕ ꯕꯨꯗꯨ ꯋꯥꯄꯪꯅꯤꯅ ꯑꯁꯤꯅꯁꯨ ꯑꯩ ꯍꯦꯛꯀꯦ ꯀꯥꯏꯅꯒ ꯂꯦꯝꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯕꯅ ꯃꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯥꯡꯗ ꯈꯥꯝꯕꯟꯕꯒ ꯖꯣꯝ ꯂꯥꯎꯅ ꯆꯣꯡꯊꯈ꯭ꯔꯦ ꯑꯗꯨꯒ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯪꯈꯤ ꯏꯁꯤꯡ ꯑꯔꯨꯕ ꯃꯐꯝ ꯑꯃꯗ ꯂꯦꯝꯕ ꯄꯨꯊꯗꯨꯅ ꯏꯔꯥꯛꯅꯔꯝꯃꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯤꯀꯨꯞ ꯈꯔ ꯏꯄꯥ ꯄꯥꯈꯠꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯇꯩꯗꯁꯨ ꯂꯦꯝꯕꯕꯨ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯎꯁꯤꯠꯇꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯂꯦꯝꯕꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯏꯁꯤꯡꯗ ꯊꯦꯜꯍꯜꯂꯤ ꯑꯗꯨꯒ ꯐꯖꯕ ꯊꯝꯕꯥꯜ ꯑꯃ ꯍꯦꯛꯍꯟꯗꯨꯅ ꯀꯥꯔꯛꯍꯜꯂꯤ ꯂꯦꯝꯕꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗ ꯊꯝꯕꯥꯜꯗꯨ ꯅꯨꯡꯁꯤꯅ ꯃꯁꯥ ꯏꯆꯣꯠ ꯆꯣꯠꯈꯩ ꯄꯤ ꯏꯃꯥ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗꯤ ꯂꯦꯝꯕ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯔꯛꯑꯗꯤꯅꯦ ꯅꯃꯥꯗ ꯍꯦꯛ ꯄꯤꯕ ꯌꯥꯎꯅꯤ ꯑꯁ ꯂꯦꯝꯕꯒꯤꯗꯨꯗꯤ ꯑꯊꯤꯕ ꯂꯥꯏꯃꯟ ꯆꯜꯂꯦꯗ ꯑꯩ ꯍꯜꯂꯛꯀꯦ ꯌꯦꯡꯉꯣ ꯅꯍꯥ ꯑꯃꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯝꯕꯥꯜ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯍꯦꯜꯂꯛꯄ ꯉꯝꯕ ꯃꯤꯗꯣ ꯑꯩꯒꯅꯦ ꯍꯌꯦꯡ ꯃꯐꯝ ꯑꯁꯤꯗ ꯏꯕꯥꯅꯤ ꯈꯛꯇꯪ ꯊꯝꯕꯥꯜ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯅꯍꯥꯁꯤꯡ ꯑꯗꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯦꯛꯀꯦ ꯌꯥꯔꯣꯏ ꯑꯩꯅ ꯍꯦꯛꯀꯅꯤ ꯃꯣꯏ ꯃꯁꯦꯟꯗꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯀꯦꯅ ꯃꯃꯤꯠ ꯉꯥꯎꯅ ꯌꯦꯡꯂꯒ ꯍꯩꯔꯛꯄꯗꯨꯗ ꯆꯣꯡꯊꯦꯟꯅꯈ꯭ꯔꯦ ꯂꯦꯝꯕꯁꯨ ꯆꯣꯡꯊꯒꯦ ꯇꯧꯋꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯐꯥꯏ ꯅꯪꯗꯤ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯆꯣꯡꯊꯒꯦꯅ ꯇꯧꯔꯤꯗꯨꯕꯣ ꯅꯪꯅ ꯐꯖꯕ ꯍꯦꯛꯄ ꯃꯤꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯅꯤꯅ ꯍꯥꯏꯗꯨꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ ꯑꯩꯗꯤꯅꯦ ꯅꯪꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯅꯍꯥꯁꯤꯡꯗꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯇꯤꯟꯐꯥ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯆꯤꯛꯍꯜꯂꯝꯃꯤ ꯃꯣꯏ ꯃꯆꯤꯟ ꯀꯣꯏꯂꯥꯎ ꯂꯥꯎꯅꯅ ꯆꯦꯟꯅꯩ ꯊꯝꯕꯥꯜ ꯃꯔꯛꯇꯨꯗ ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯗꯣ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯦꯝꯕꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯗꯣ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯀꯨꯏꯔꯛꯄꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯂꯦꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯈꯨꯜꯗꯨꯒꯤ ꯑꯋꯥ ꯑꯅꯥꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯑꯅꯥꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯅꯥꯕ ꯐꯍꯜꯂꯝꯃꯤ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯈꯩꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯂꯦꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯃꯊꯟꯇ ꯄꯪꯋꯥ ꯋꯥꯖꯕ ꯄꯪꯁꯥꯎ ꯁꯥꯎꯖꯕ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯕ ꯂꯦꯝꯕꯒ ꯄꯨꯜꯂꯤꯈꯩ ꯂꯩꯃꯤꯟꯅꯔꯤꯈꯩ ꯐꯕ ꯂꯩꯇ꯭ꯔꯒꯅ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯦꯝꯕꯅꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯣꯡꯃꯗꯤ ꯂꯦꯝꯕꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯒꯦꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯁꯨ ꯂꯦꯝꯕꯒꯤ ꯃꯥꯏꯊꯣꯡ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯂꯛꯂꯝꯃꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯂꯦꯝꯕ ꯅꯪ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯅꯪ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯜꯂꯒ ꯂꯥꯛꯏꯅꯣꯕ ꯍꯥꯏꯌꯣ ꯁꯤꯠꯊꯨꯅ ꯁꯠ ꯍꯥꯏꯌꯣ ꯍꯥꯏꯕ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯍꯜꯂꯦ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯖꯥꯠꯂꯣ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯤꯕ ꯍꯥꯏꯌꯣ ꯃꯤ ꯂꯦꯝꯕ ꯂꯦꯝꯕꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗ ꯂꯦꯝꯕꯒꯤ ꯊꯃꯣꯏꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯗꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯂꯦꯝꯕꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯂꯦꯝꯕ ꯑꯗꯨꯗꯤ ꯑꯩꯅ ꯅꯪ ꯎꯗ꯭ꯔꯒꯅ ꯋꯥꯔꯤꯕ ꯅꯪ ꯎꯔꯒꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯅꯪꯇꯕꯨ ꯏꯃꯤꯠꯁꯤꯗ ꯎꯔꯤꯕꯁꯤꯕꯨ ꯁꯤꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯏꯔꯣ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯒꯤ ꯃꯔꯝꯗ ꯈꯜꯂꯤ ꯑꯗꯣ ꯑꯩꯒꯤꯁꯤꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯗꯣꯏꯔꯣ ꯑꯩꯁꯨ ꯑꯁꯦꯡꯕꯃꯛꯀꯤ ꯃꯁꯤꯃꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯗꯣꯏꯔꯣ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯌꯥꯝ ꯑꯃ ꯑꯁꯦꯡꯕꯔꯣ ꯅꯪꯁꯨ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯂꯦꯝꯕꯗꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯤ ꯂꯦꯝꯕ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯔꯥꯎꯕꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯏꯪꯈꯣꯜ ꯃꯇꯣꯟ ꯑꯗꯨꯗ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯂꯦꯝꯕꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯍꯅꯨꯕꯤꯗꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯕꯨ ꯀꯧꯔꯛꯏ ꯏꯁꯨ ꯅꯨꯄꯤ ꯅꯪꯕꯨ ꯀꯩꯗꯧꯔꯤꯅꯣꯅꯦ ꯑꯗ ꯂꯥꯛꯎꯅꯦꯍꯦ
इबोकने फमसी लाउनेहे इथंता लेबसे तलिनेहे थुनने सिदोगा मालिने पुपुदीबो नपुदो अइना साउंदरने नपाम चलोना हाइकिबनी मियाम उसित्रे हौजिक्तिन नपुसे अदो इबो अइवाम थांगेबा हंगुने करी वानो लेमनने करी मुखाइजलम लगे कन्ना मुजेन कृष्ण माना मसी लेम्बासे पंगलसुने इकाय खंगदबा मा यावरिये अइदिने गाना खंग्रबनी नपुरने पुसिलबो नमितो अदुदगिनि नुपा मचासे ममा याम थायेना इबोकने गाथरपसिमा याम नोकनिंग हाइबा अदुने नंबु हाइरुने कैवानो हेलो एतोंबिना लेम्बना हाइरंबसिंग लेम्बदा माना हाकिबसिंग अदो हाइरमी अदुगा नुसिबा हाइबसे करिनो हाइना हांगनमी हानुबी अदुना पाखंग लेसागे नुसिबा युम पालम मदमदा नुसिबा असिना चिंगबा मयाम अमा हेलो एतोंबिदुदा लोइना लिरमी नुसिबगी दमक्ता कराय फावबा तगबा ngambage हाइबसिंग अदो वारी सिंग अदो तारा मतुंगदा हेलो एतोंबी अदो यामना पाखलमी मादी ताइबंग मिसु नत्ते हेलोइनी मतौ क्रमना लेमिनगनी युबानगनी हाइना हेलो तोंबीदो ngasti नोखिद्रे हानुबासु लाक्ले हेलो एतोंबी मतौदो उबदा यामना नुंगाइरमदे हानुबी अदुना वारी बंबा हानुबादुदा लिरमी इस कमदौनी दौरिबासिदे मिगी मचासे इबानी वाहलबरनेहे हानुबिया अइगा यावहलकनुको नंगना पुसिलकपा नत्रो युम असिदा अइना हाइद्रो येंगो इसुसे वालानका ngang इस इसु नुपी नंगबु नसा ngamdabro इसु न तुमिना लेबसे नबकबु पुगदि याम वाइनेहे नंगबुने युमदा हनिंगलबरो सिदा लेबसे याम वारबरो इसुबो पुपु अइ चटख्रबदि लेम्बसे ngahogajra मासिगद्रा माना सिबदिने अराइबनी सिरसु याय नपु इबानी वानिदा इबानीने सिरदिना कमाई तौनी तुमी लयुहे मसिदिने सिरमदा यौरा कासिदने फागी अमुक तौरिरो करिनो अइना करि अकायब हाइख्रगे मसी हनुबासिदि सोमदना लेम्बा हराउबना चाउ थौ फाबु याद्रे अदुम हराउदना लेख्रे हेलो एतोंबिगी अवाबा तौफम खंगदबदो मचे चरुक्ता फाउरमी अदुना थेंगलब अहिंग ओइरकपदा हेलो एतोंबिदो लौबा लाक्लमी मचेमसिंग लाक्पदा अहल अनीदो तुम्हलमलगा हेलो एतोंबिदो थोंका थरकले अदुगा मचेसिंगदुना अतोंबिगी अवाबदो हंगलमी अतोंबिना ओरिपुंबा मचेसिंगदो लिरमी मचे अहलना अइखोइना हाइदो तोंबी नंगबो अइखोइगा मोइगा पुंसिगी महिंसे मानदबनीना चलसी लाओ तोंबी हौजिंगमंगने नंगसिदा लेबा याररोय हानुबादो मेकअप थोरकपदा हेलो एतोंबिदो लेरमदबदा पाखतुना मपान थोरकपदा थीबदा हेलो ट्रेतुना सानाबा वारी सिंगदो तारमी अइ चटपा यारोय इचे मयाम इबोगा पुपुगसी मसुई लेबगे हराउबा नुको फंगजरिने अइनमु मोइहन चेकलमगा चक्रदि अहलनि सिरनिये अतोंबिया नंग अइखोइसे हेलोइने हाइबसे नंग काउरब्रोना नंगना दाबा मी अमगुमना गांगलिबदुबु करिनो पामसे अइखोइगे लेफम नदिये नंग काउरब्रो नंग गैसिंग सकतमदो कयाम कुइना नंग लुतुना थमगदोरिबनो नोंगमदिने सोइदना नंग गैसिंग बदो खंगलकनी मतमदा नंग कमाई तौगरे तोंबी मची तरुकना फना हाइरबसु याद्रे मतम खरगा लेरगा लाके हाइना लेहौरे मचे सिंगदो पाइख्रे हानुबादो ज्ञान लोइना तारकले ngasi phauba हेलो एतोंबिगा लेमिनरकपदा थाजदबा कया अमा उ फांगलेबा सिंगदो मथंग मथंग निसिनलकले मफम अदुदा हानुबता नतना पान माइरे रुरान बलाकपा मियो एनिसु हेलो गी वारी सिंगदो तारमी पायरगा चखिबा अदुसु उरमी रुरान बा अनीना मरो करिनु ngasi इबानिन उरिबा सतमसिबो तारी वारी सिंगसिबो इबानिसिबो लाइगो उनरबा जालो अस युमहन मसुकीरे खोंगबालसिदने अदम तुमलसी
ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯍꯜꯂꯁꯤ꯫ ꯍꯣꯏ ꯃꯔꯨꯞ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯩꯗꯤꯅꯦ ꯐꯝꯕꯁꯤꯗꯅꯦ ꯃꯥꯏꯔꯦꯜꯁꯤꯗ ꯃꯣꯟ ꯈꯥꯡꯂꯒ ꯍꯦꯛꯇ ꯇꯨꯝꯂꯒꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯆꯪꯂꯛꯄꯗ ꯍꯅꯨꯕ ꯑꯗꯣ ꯂꯦꯞꯇꯨꯅ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯗꯨꯒ ꯄꯨꯄꯨ ꯍꯥꯏꯅ ꯀꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯣ, ꯏꯁꯨ ꯅꯨꯄꯤ ꯅꯨꯡꯁꯤꯗꯀꯣ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯂꯩꯖꯗꯕ ꯑꯋꯥꯕ ꯂꯥꯏꯔꯕ ꯃꯇꯧꯁꯤ ꯎꯕ ꯉꯝꯗꯗꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯂꯤꯕꯅꯤꯀꯣ ꯅꯪꯁꯦ꯫ ꯄꯨꯄꯨ, ꯑꯩ ꯂꯣꯏꯅ ꯇꯥꯔꯦ, ꯎꯔꯦ, ꯈꯪꯂꯦ, ꯂꯥꯎꯅꯤ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ꯫ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯣꯏꯌꯦ, ꯅꯕꯣꯛꯁꯨ ꯈꯪꯍꯜꯂꯣꯏ꯫ ꯍꯦꯂꯣꯏ ꯑꯣꯏꯖꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯪꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯅꯆꯦꯁꯤꯡꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯍꯦꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯔꯣꯏꯅꯦꯍꯦ꯫ ꯂꯥꯛꯑꯣ, ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ, ꯍꯌꯦꯡꯅꯦ ꯄꯨꯄꯨꯒ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯍꯣꯏ ꯄꯨꯄꯨ꯫ ꯑꯗꯣ ꯄꯨꯄꯨꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯜꯂꯕ꯭ꯔꯣ? ꯑꯩꯕꯨ ꯍꯪꯒꯣꯏꯔꯕ꯭ꯔꯣ ꯄꯨꯄꯨ? ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯍꯟꯊꯅꯤ? ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ꯫ ꯂꯥꯎꯅꯤ ꯄꯨꯄꯨ ꯀꯣꯟꯒꯦ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯆꯪꯂꯛꯂꯦ, ꯑꯗꯨꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯍꯜꯗꯨꯁꯨ ꯇꯨꯝꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯂꯦꯝꯕꯗꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯋꯥꯅ ꯋꯥꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯉꯔꯥꯡꯒꯤ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯐꯥꯔꯝꯃꯤ꯫ ꯃꯥꯏꯔꯦꯜꯂꯣ ꯄꯥꯜꯂꯣ ꯃꯌꯥꯝ ꯑꯃꯒ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯌꯥꯝꯗ ꯂꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯅꯤꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯊꯥꯖꯔꯝꯗꯦ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯐꯨꯗꯅꯕ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯨꯔꯝꯃꯤ꯫ ꯂꯦꯝꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯂꯩ ꯍꯩ ꯔꯥ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯍꯅꯨꯕꯤꯅ ꯇꯨ ꯂꯥꯛꯑꯦ ꯇꯨ, ꯏꯁꯨ ꯑꯄꯪꯕ ꯃꯥꯏ ꯊꯥꯕ ꯑꯁꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤ꯫ ꯏꯁꯨ ꯅꯨꯄꯤꯁꯤ ꯃꯥꯅ ꯅꯝꯅ ꯂꯧꯈꯤꯗꯣꯔꯤꯌꯦ꯫ ꯏꯀꯥꯏꯕꯁꯨ ꯈꯪꯗꯕ, ꯁꯦꯟꯅꯕ ꯀꯟꯕꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯂꯧꯋꯦꯁꯦ ꯃꯥ ꯐꯖꯅ ꯈꯪꯉꯦꯕ꯫ ꯏꯕꯣ, ꯑꯇꯣꯝꯕꯤꯗꯤ? ꯂꯩꯕꯅꯤ ꯂꯩꯕꯅꯤ, ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤꯌꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯒꯤ ꯍꯔꯥꯎꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯖꯩ꯫ ꯍꯅꯨꯕꯗꯨꯁꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯇꯧꯗꯣ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯏꯁꯨ ꯅꯨꯄꯤ, ꯅꯪꯕꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯄꯨꯄꯨꯗꯤꯅꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯏꯁꯨ ꯑꯅꯤꯕꯨ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏ ꯄꯨꯄꯨ꯫ ꯊꯨꯅ ꯍꯜꯂꯛꯎꯀꯣ, ꯏꯁꯨ ꯂꯦꯝꯕꯥꯁꯦ, ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯍꯣꯏ ꯍꯣꯏ ꯏꯕꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯂꯦꯝꯕ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯂꯦꯝꯕꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯗꯤ ꯂꯥꯛꯑꯝꯃꯤ꯫ ꯂꯦꯝꯕꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯋꯥ ꯉꯥꯡꯗꯦ, ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯂꯦꯝꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯤ ꯍꯦꯟꯗꯣꯛꯇꯅ ꯑꯉꯥꯡ ꯃꯃꯤꯡ ꯐꯥꯎꯕ ꯊꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯄꯪꯂꯤ ꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯌꯥ ꯌꯧꯔꯦ꯫ ꯂꯦꯝꯕ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ꯫ ꯑꯗꯣ ꯂꯦꯝꯕ, ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯗꯤ, ꯚꯨꯠ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯑꯩ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪ ꯑꯩꯕꯨ ꯀꯤꯒꯗ꯭ꯔꯥ? ꯑꯁꯤꯕꯨ ꯋꯥꯅꯤꯅ? ꯑꯁꯦꯡꯕꯅꯤ ꯂꯦꯝꯕ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯍꯦꯂꯣꯏ ꯑꯣꯏꯔꯝꯂꯗꯤ ꯅꯪ ꯀꯩꯗꯧꯒꯅꯤ ꯍꯥꯏꯌꯣ ꯍꯥꯏꯕ? ꯌꯥꯔꯦ, ꯅꯪꯁꯤꯗꯤ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯗ ꯍꯥꯏ ꯂꯩ꯫ ꯑꯩꯅꯗꯤꯅꯦ ꯅꯨꯡꯁꯤꯕ ꯋꯥ ꯃꯌꯥꯝ ꯁꯥꯔꯤ, ꯑꯗꯨꯒ ꯅꯪꯅ ꯍꯦꯂꯣꯏ ꯀꯥꯏꯅꯒ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯐꯅ ꯂꯨꯅ ꯍꯥꯏꯔꯁꯨ ꯂꯦꯝꯕ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯂꯦꯝꯕꯒꯤ ꯊꯧꯁꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯔꯛꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯜꯂꯛꯏ꯫ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯅ ꯂꯦꯝꯕꯗ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ, ꯂꯦꯝꯕ, ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯗꯤ, ꯍꯦꯂꯣꯏ ꯑꯣꯏꯔꯝꯂꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯒꯗ꯭ꯔꯥ ꯍꯥꯏꯕ? ꯑꯩꯕꯨ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯌꯣ ꯍꯥꯏꯕ ꯂꯦꯝꯕ? ꯏꯃꯥ, ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤꯌꯦ꯫ ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯦ, ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯤꯌꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯂꯦꯝꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯂꯦꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯍꯦꯟꯅ ꯃꯕꯥꯅꯤꯃꯛ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯕꯅ ꯂꯥꯞꯅꯔꯅꯤ ꯈꯜꯂꯨꯕꯗ, ꯑꯗꯨꯅ ꯂꯦꯝꯕ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯒꯨꯝꯅ
ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯌꯨꯝꯗ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ, ꯂꯦꯝꯕ, ꯑꯩꯗꯤ ꯑꯃꯨꯛ ꯆꯠꯂꯅꯤ꯫ ꯑꯩꯕꯨ ꯂꯧꯕ ꯑꯩꯒꯤ ꯏꯆꯦꯟ ꯇꯔꯨꯛꯅ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ꯫ ꯑꯗꯨꯅ ꯅꯪ ꯏꯕꯣꯛꯀ ꯄꯨꯄꯨꯒꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ, ꯃꯣꯏꯕꯨ ꯋꯥꯍꯟꯒꯅꯨꯀꯣ꯫ ꯅꯪꯅ ꯇꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯁꯦꯟꯅꯒꯅꯤ, ꯑꯩꯅ ꯋꯥꯍꯜꯂꯣꯏꯌꯦ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯅꯪ ꯀꯔꯤꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯤꯅꯣ? ꯑꯁꯨꯝꯅ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯑꯍꯜ ꯑꯅꯤꯗꯨꯗ ꯃꯆꯦꯁꯤꯡ ꯂꯥꯛꯂꯅꯤ, ꯃꯥꯕꯨ ꯂꯧꯕ ꯍꯥꯏꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯅꯨꯕꯗꯨꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯅꯤꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯕꯣꯔ ꯄꯤꯗꯨꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯗꯤ ꯌꯥꯔꯝꯗꯦ, ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯑꯍꯜ ꯑꯅꯤꯗꯨꯗ ꯆꯐꯨ 2 ꯄꯤꯔꯝꯃꯤ꯫ ꯄꯨꯄꯨ, ꯏꯕꯣꯛ, ꯅꯁꯨꯅ ꯄꯤꯔꯤꯕ ꯆꯐꯨ 2ꯁꯦ ꯑꯆꯝꯕ ꯆꯐꯨ ꯅꯠꯇꯤꯌꯦ꯫ ꯏꯕꯣꯛꯀ ꯄꯨꯄꯨꯒꯅ ꯋꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯅꯦ꯫ ꯅꯁꯨ ꯅꯨꯄꯤꯕꯨ ꯀꯥꯎꯗꯅꯕꯅꯤꯀꯣ꯫ ꯂꯦꯝꯕ, ꯑꯩꯅ ꯄꯤꯔꯤꯕ ꯈꯨꯗꯣꯞꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯞꯊꯣꯛꯅꯒꯅꯨꯀꯣ ꯅꯪ꯫ ꯈꯨꯗꯣꯞꯁꯦ ꯅꯪ ꯑꯩꯅ ꯈꯟꯅ ꯁꯤꯕꯤꯌꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯋꯥꯔꯕ ꯃꯤꯀꯨꯞꯇ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯣ ꯅꯣꯏ ꯂꯣꯏ ꯀꯞ ꯂꯩꯔꯦ꯫ ꯅꯣꯏ ꯂꯣꯏ ꯀꯞ ꯂꯩꯔꯗꯤ ꯑꯩꯗꯤ ꯍꯟꯕ ꯉꯝꯂꯔꯣꯏꯌꯦ꯫ ꯄꯨꯄꯨ, ꯏꯕꯣꯛ, ꯂꯦꯝꯕ꯫ ꯃꯣꯏ 3 ꯊꯦꯝꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗ ꯃꯆꯦꯝ ꯇꯔꯨꯛꯇꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝꯗ ꯂꯥꯛꯂꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯑꯍꯜ ꯑꯅꯤꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯄꯨꯄꯨ, ꯏꯕꯣꯛ, ꯅꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯂꯦꯝꯕ, ꯄꯨꯄꯨꯒ ꯏꯕꯣꯛꯀꯁꯦ ꯅꯪ ꯋꯥꯍꯟꯒꯅꯨꯀꯣ꯫ ꯋꯥꯍꯜꯂꯗꯤ ꯑꯩ ꯁꯥꯎꯒꯗꯕꯅꯤ꯫ ꯂꯦꯝꯕ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯅꯪ ꯀꯞꯀꯅꯨꯀꯣ꯫ ꯑꯣ, ꯏꯁꯨ ꯅꯨꯄꯤ, ꯅꯪ ꯆꯠꯂꯕꯀꯣ? ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯁꯨ ꯅꯨꯄꯤꯁꯦ꯫ ꯏꯁꯨ ꯅꯨꯄꯤ, ꯅꯪ ꯍꯜꯂꯛꯈꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯣꯝ ꯇꯝꯅ ꯈꯨꯜꯒꯤ ꯅꯍꯥ ꯈꯔꯗꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯂꯨꯝꯕ ꯂꯥꯛꯄꯗ ꯃꯆꯦꯝ 8ꯇꯨꯁꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯅꯍꯥꯁꯤꯡꯅ, ꯀꯩꯅꯣ ꯃꯣꯏꯅ ꯆꯤꯡꯂꯣꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯤꯁꯤꯅ? ꯃꯁꯛ ꯈꯨꯐꯖꯁꯤꯡꯁꯤꯒ ꯃꯣꯏ ꯃꯆꯦꯈꯩꯁꯦ, ꯑꯁ, ꯑꯩꯈꯣꯏꯒꯤ ꯑꯃꯃꯝ ꯈꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝ ꯏꯟꯅꯔꯛꯄꯅ ꯆꯤꯡꯈꯣꯡ ꯌꯧꯔꯝꯃꯤ꯫ ꯅꯍꯥꯁꯤꯡꯗꯨꯁꯨ ꯁꯨꯝ ꯏꯟꯅꯔꯛꯄꯅ ꯆꯤꯡꯈꯣꯡ ꯌꯧꯔꯕꯗ ꯃꯣꯏ 8ꯇꯣ ꯃꯥꯡꯈ꯭ꯔꯦ꯫ ꯅꯍꯥꯁꯤꯡꯗꯨꯅ ꯍꯦꯂꯣꯏ 8ꯇꯣ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯍꯥꯁꯤꯡꯗꯨꯅ ꯊꯤꯔꯤꯕꯗꯣ ꯍꯦꯂꯣꯏ 8ꯇꯨꯅꯗꯤ ꯈꯪꯂꯕꯅꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯆꯦ, ꯃꯣꯏꯁꯤꯡꯁꯦ ꯑꯗꯨꯝ ꯊꯤ ꯂꯩꯔꯅꯤ, ꯑꯃꯨꯛꯇ ꯇꯥꯟꯈꯤꯁꯦ꯫ ꯑꯗꯨꯅꯦ, ꯍꯧꯖꯤꯛ ꯍꯧꯔꯁꯤꯔꯥ? ꯍꯣꯏ꯫ ꯍꯦꯂꯣꯏ 8ꯇꯣ ꯃꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯣꯜꯂꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯅꯍꯥꯁꯤꯡꯗꯨꯕꯨ ꯀꯤꯍꯜꯂꯝꯃꯤ꯫ ꯐꯤꯕꯝꯁꯤꯡꯗꯨ ꯎꯕꯗ ꯅꯍꯥꯁꯤꯡꯗꯣ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯄꯤꯔꯝꯕ ꯆꯐꯨ 2ꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯜ ꯑꯅꯤꯗꯨꯅ ꯆꯥꯅꯤꯡꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯑꯋꯥꯠ ꯄꯨꯝꯕ ꯄꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯍꯜ ꯑꯅꯤꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯑꯍꯜ ꯑꯅꯤꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯂꯒ ꯑꯃꯨꯛ ꯆꯠꯈꯤ꯫